Longak na chaliba state asigi miyamda aki akhang piduna lamdam asigi tangdu leitaba fibamda ayetpa piriba khunai gi mayukta leiba singi mathakta Manipur police na action Loukhatpa Houre haina Chief Secretary Dr. Punit Kumar Goel na phongdorakli. Hiram asigi matangda Dr. Punit Kumar Goel na khutikek piduna thadorakpa cherol amana hai miyam gi tangdu leitaba amasung security da ayeta apan pinaba honarakpa haibasi state amasung miyam gi mayuktani state asigi cultural economic natraga artist ka mari leinaba thabak thoram singda lanai miyoi amadi lona thingba natraga thingdaba organization singna athingba pibagi hak leite haiba wafam asi state lengakna amuka suhanna chetsinba firep ama oina lauri kanagumba miyoi natraga organization singna nungshi chanana hingminaba asida kihan khanghanba amadi ayeda pan pinaba honaraklabadi logi matung inna akan action lokhatkani miyamnasu kihan khanghalakpa nam haduna sel khaiba amadi chingnaba thabak thoram sing thengnarabadi manaknakpa police station da pau pibiyu lengaknasu chayolamada pungkun mari mathau tawba home department gi makhada anti extortion cell ama hangdokre hairiba cell asigi toll free number 180020233326 asida pau pirakpa yagani masida pau pirakpa singi maming matha lotlaga thamgani state asigi tangdu laitaba fibam ngak senaba state lengak na honariba sida miyamna su angama mateng pangbiyu lamdam asi chawkhatpagi lambida amuk hanna laknaba punna thabak tawminasi haina Chief Secretary Dr. Punit Kumar Goel na cherolasina makhatari